ꯂꯥꯛꯂꯤꯕ ꯅꯕꯦꯝꯕꯔꯒꯤ ꯇꯥꯡ 10 ꯑꯁꯤꯗ ꯈꯪꯃꯤꯟꯅꯁꯤ ꯄꯨꯟꯅ ꯍꯥꯏꯔꯤꯕ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯅ ꯁꯤꯟꯖꯗꯨꯅ ꯅꯤꯡꯉꯣꯜ ꯁꯥꯊꯦꯛ ꯍꯥꯏꯅ ꯃꯤꯡꯊꯣꯟꯖꯕ ꯑꯣꯟꯂꯥꯏꯟ ꯗꯥꯟꯁ ꯀꯝꯄꯤꯇꯤꯁꯟ ꯑꯃ ꯁꯤꯟꯖꯒꯗꯧꯔꯤ꯫ ꯀꯝꯄꯤꯇꯤꯁꯟ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯅꯤꯡꯕꯁꯤꯡꯅ ꯂꯥꯛꯂꯤꯕ ꯅꯕꯦꯝꯕꯔꯒꯤ ꯇꯥꯡ 13 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯔꯦꯖꯤꯁꯇꯔ ꯇꯧꯕꯤꯔꯛꯎ꯫ ꯄꯥꯔꯇꯤꯁꯤꯄꯦꯟꯠꯁꯤꯡꯅ ꯊꯥꯕꯤꯔꯛꯀꯗꯧꯔꯤꯕ ꯚꯤꯗꯤꯑꯣ ꯑꯗꯨ 3 ꯃꯤꯅꯠ ꯁꯥꯡꯕ ꯑꯣꯏꯒꯗꯕꯅꯤ ꯑꯃꯗꯤ ꯇꯧꯒꯗꯧꯔꯤꯕ ꯗꯥꯟꯁ ꯑꯗꯨ ꯔꯤꯃꯤꯛꯁ ꯑꯣꯏꯅ ꯁꯦꯝꯗꯣꯛꯂꯕ ꯃꯅꯤꯄꯨꯔꯤ ꯃ꯭ꯌꯨꯖꯤꯛ ꯑꯣꯏꯒꯗꯕꯅꯤ꯫ ꯍꯦꯟꯅ ꯑꯀꯨꯞꯄ ꯃꯔꯣꯜ ꯈꯪꯅꯕꯒꯤꯗꯃꯛꯇ ꯄꯤꯖꯔꯤꯕ ꯋꯥꯆꯦꯞ ꯅꯝꯕꯔ ꯑꯁꯤꯗ ꯗꯥꯏꯔꯦꯛ ꯃꯦꯁꯦꯖ ꯇꯧꯕꯤꯔꯛꯎ꯫ ꯀꯝꯄꯤꯇꯤꯁꯟ ꯑꯁꯤꯗ ꯃꯀꯣꯛ ꯃꯊꯪ ꯇꯥꯛꯂꯕꯁꯤꯡꯒꯤꯗꯃꯛꯇ ꯑꯈꯟꯅꯕ ꯄ꯭ꯔꯥꯏꯖ ꯀꯌꯥ ꯑꯃ ꯊꯝꯖꯔꯤ, ꯃꯗꯨꯗꯤ ꯐꯥꯔꯁꯠ ꯄ꯭ꯔꯥꯏꯖꯇ ꯂꯨꯄꯥ 5,000, ꯁꯦꯀꯦꯟড ꯄ꯭ꯔꯥꯏꯖꯇ ꯂꯨꯄꯥ 3,000, ꯊꯥꯔꯠ ꯄ꯭ꯔꯥꯏꯖꯇ ꯂꯨꯄꯥ 1,500 ꯑꯃꯁꯨꯡ ꯀꯟꯁꯣꯂꯦꯁꯟ ꯄ꯭ꯔꯥꯏꯖ ꯀꯌꯥ ꯑꯃꯁꯨ ꯊꯝꯖꯔꯤ꯫ ꯀꯝꯄꯤꯇꯤꯁꯟ ꯑꯁꯤꯒꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯐꯤ ꯂꯨꯄꯥ 150 ꯑꯣꯏꯖꯒꯅꯤ, ꯑꯗꯨꯒ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯑꯁꯤ ꯅꯕꯦꯝꯕꯔꯒꯤ ꯗꯦꯠ 10 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯔꯦꯖꯤꯁꯇꯔ ꯇꯧꯕꯤꯔꯛꯄ ꯃꯤꯑꯣꯏꯁꯤꯡꯒꯤꯗꯃꯛ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯕ ꯑꯣꯏꯅ ꯂꯛꯀꯤ ꯗ꯭ꯔꯣ ꯑꯃ ꯇꯧꯖꯔꯒ ꯃꯤꯑꯣꯏ 3 ꯈꯟꯒꯠꯆꯒꯅꯤ꯫ ꯈꯟꯒꯠꯂꯕ ꯃꯤꯑꯣꯏ 3 ꯑꯗꯨꯒꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯐꯤ